mayambu ahanamuktada pantholamna ikok nonna taram noksari hojik tabirasi akhona pujarak porida minambana achumba ahum suba tangka ngasigi ahum suba tangka asidana warisina kari kamdori bahabado mayam punamagna warisitarga mukhamnarasi hojik tabirasi minambana achumba ahum suba tangka surasna magi mamanaba maimuda phagiyoi kadiyoi haikiba wado achumba orami rosni garina thombadagi yamna kana lauduna lemethakalung haitare maimusu phone paina magi nusi jabi rosnina adumna taraga lekhibadagi yamna phingna rosni kauduna sensile surasu phone pairibanina adumna maimuna lauriba kayado tarame mahaksu pakhatpoi kariyoi maimu kedarage maimu asumna toina kauri adubu maimuna di karimta kumlakidre rosni ga manak yore maimuna rosni bu tamna kun khalladuna rosni se amuk timit pango nungu gan tarabo rosni mana phana kana hodolabusu lekhidre makhong adusu itana punga ngalame gari na thomliba nupa adusu matai amada tarag leiri mahakti yamna kana sokhiba habadumakti oiramde ngahaktangi matungdadi miyoi khara chinchilai aduga rosni bu lakhul aduna hospital tamna purame mikuptu phawba maimu phone thamdri hanjin magi marup surasti pakhatpa kaya am henbana toina kori maimu kedorage rosni kedorage se amukta hayo maimu asumna toina korame maimu di phone do wari sari haiba phawba bab oidrabani gari manungda sena khangduna ona thoina olibi rosni bu mun yelaga kapsu kabli aduga magi maithongna su tama nalaga rosni nangki sum toroye se nangki sum toroyeba mitu pango nangna adumna tumi lebese ai lefam khangde yamna wai rosni asumna koba matamda suras wakhalama lagle rosni soidanamaki isidan tholamgani habigi wakhalama suras ta phore yamna thuna mahagna phone du kaktali aduga amuka hanna maimugi number da call to silami matam asida maimusu phone pakhalako matamda suras na hange maimu kino nang tori doba aina toina kaubasu krimta khumde se hayo rosni ka dorage maimu khonjela du khara phana mamitagi ira chelaga kamna khume suras khangde kari haigadabano rosni se nang aiga wari sarga leiringai mangau thiba gari macha amana thengbadagi magi makhong ani se ingak tangare hoji hospital da puri nang amukta lao suras na hange karam hospital dano maimuna su makhona chaliba hospital ado hairame asumna ngaktangi tungdadi mamana basurasu maimu khona leiriba hospital du tamna lakhirame doctor singna rosni ga dama operation lama torame adobu lebak phabana magi makhong ase yamna kana sokpa haibadumakti oramde suras amadi magi marup maimu yamna harawrame operation lorba matungda warta puthorle mahangna gyan tarakpada suras ka maimu gadi harawbana kham thengi rosnina magi yumgi ahal singda paupi ko harakpadagi phone number ado maimuna call torame aduga pau haikibadagi pungkhaya marungi tungda rosni gi mamaga mapaga su laame mamaga mapaga lakpu numitani rosni gi apopi ase maimu amadi surasna masa khangkiba surasu ngaktang wari sabu yoramlaga dukandagi karigumba amakhaktang leiruga haduna tama thore maimu adum lehore surasna thoraka matamda emergency ward ki OPD manakta nupi yamakak tungolga leplaga leiribada urame magi mong matau sawang saban mahaka thena kibi thajaga mane ngaktang su mahak leplaga yengi kanano sibo thaja mangkrida madi asida kaido bula le bajano kana masangam da bana biyar bajano natabrane sibo as magi mai thongse amuk to onthrola di phagada bani aibu kamani yengani mana ka chalaga yengmana pharadrane as
ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯍꯣꯏꯗ ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯑꯁꯨꯝꯅꯃꯛ ꯈꯜꯂꯒ ꯅꯨꯄꯤ ꯑꯗꯨ ꯊꯥꯖꯔ ꯍꯥꯏꯗꯨꯅ ꯁꯨꯔꯖ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯇꯩ ꯀꯥꯎꯟꯇꯔ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯁꯨꯡꯑꯣꯟ ꯑꯣꯟꯊꯣꯔꯛꯇꯦ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯁꯨꯔꯖ ꯍꯣꯏꯗ ꯆꯪꯂꯒ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯅꯠꯇ ꯁꯥꯅ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯨꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯣ ꯃꯥꯅ ꯈꯜꯂꯝꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯅꯤ ꯊꯥꯖ ꯎꯕꯗꯒꯤ ꯃꯍꯥꯛ ꯅꯠꯇ ꯁꯥꯅ ꯆꯪꯗꯨꯅ ꯀꯧꯔꯝꯃꯤ ꯊꯥꯖ ꯀꯅꯥ ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯖ ꯃꯉꯣꯟꯗ ꯃꯨꯟꯅ ꯇꯝꯃꯒ ꯌꯦꯡꯉꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯁꯨꯔꯖꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯜꯂꯝꯃꯤ ꯊꯥꯖ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯁꯨꯔꯖꯅꯦ ꯑꯁ ꯈꯪꯗꯕꯒ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕꯗꯨꯅꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯊꯥꯖ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯖꯅ ꯇꯨꯡ ꯑꯣꯜꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯁꯨꯔꯖ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯣ ꯅꯈꯣꯏ ꯑꯍꯜꯁꯤꯡ ꯌꯥꯎꯕ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯈꯪꯗꯕꯒꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯔꯖ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯜꯂꯤ ꯊꯥꯖꯁꯨ ꯁꯨꯔꯖꯅ ꯑꯗꯨꯝꯅ ꯇꯨꯡꯍꯟꯈꯤꯕꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯒꯤ ꯁꯨꯔꯖ ꯒ꯭ꯌꯥꯟ ꯂꯝꯃꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯕ ꯖꯥꯠꯂꯅꯦ ꯁꯤꯕꯣ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯁꯨ ꯑꯩꯅ ꯀꯧꯕ ꯃꯇꯝꯗ ꯃꯥ ꯈꯨꯝꯕꯗꯤ ꯌꯥꯕꯅꯦ ꯀꯔꯤ ꯅꯨꯄꯤꯅꯤ ꯁꯤꯕꯣ ꯀꯣꯛꯀ ꯕꯦꯔꯥ ꯂꯩꯕ꯭ꯔꯥꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯒ ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯐꯛꯂꯥꯡ ꯑꯃꯒꯤ ꯃꯔꯨꯝꯂꯣꯝꯗ ꯊꯥꯖꯗꯣ ꯆꯪꯅꯕ ꯇꯧꯔꯝꯃꯤ ꯆꯪꯂꯝꯗꯥꯏ ꯃꯇꯝꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯨꯔꯖꯇ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯒꯤ ꯁꯨꯔꯖꯁꯨ ꯌꯦꯡꯂꯛꯂꯦ ꯍꯩꯃꯥ ꯌꯦꯡꯂꯛꯂꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯊꯥꯖꯅ ꯃꯈꯨꯠ ꯈꯜꯂꯒ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯗꯨꯅ ꯃꯈꯨꯠ ꯈꯜꯂꯛꯄꯗꯒꯤ ꯁꯨꯔꯖ ꯍꯔꯥꯎꯕꯩ ꯀꯔꯤꯌꯣꯏ ꯑꯣ ꯃꯥꯒꯤꯁꯦ ꯑꯁꯥꯏꯗ ꯋꯥꯔꯤ ꯁꯥꯕ ꯐꯔꯛ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯋꯥ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯨꯔꯖ ꯄꯔꯞ ꯂꯥꯛꯑꯝꯃꯤ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯊꯥꯖ ꯇꯨꯃꯤꯟꯅ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯋꯥꯏꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯨꯔꯖꯅ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯧꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯊꯥꯖ ꯁꯨꯔꯖꯀꯤ ꯃꯤꯠ ꯑꯅꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥ ꯂꯥꯟꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯏꯔꯥꯎ ꯂꯥꯎꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯔꯖꯇꯣ ꯆꯤꯡꯅꯔꯝꯃꯤ ꯊꯥꯖ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯨ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯊꯥꯖꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯛꯏ ꯅꯪ ꯑꯣꯏꯗꯕ ꯌꯥꯝꯅ ꯇꯧꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯧ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯌꯥꯏ ꯑꯁꯨꯝꯅ ꯋꯥ ꯑꯃꯅꯤ ꯈꯛꯇꯪ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯣ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯌꯥꯝꯅ ꯉꯛꯅ ꯊꯥꯖ ꯑꯁꯨꯝꯅ ꯀꯧꯔꯒ ꯁꯨꯔꯖ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤꯔꯝꯃꯤ ꯁꯨꯔꯖ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯟ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯖ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ ꯁꯨꯔꯖ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯨꯔꯖꯅ ꯈꯨꯝꯃꯤ ꯉꯥꯏꯈꯣ ꯑꯕꯦꯝ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯅꯪ ꯐꯖꯅ ꯈꯨꯝꯃꯨꯀꯣ ꯅꯨꯄꯤꯗꯨꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯑꯩ ꯈꯨꯝꯒꯦꯕ ꯁꯨꯔꯖꯅ ꯑꯕꯦꯝ ꯅꯪꯒ ꯇꯤꯟꯅꯕꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯩꯔꯝꯕꯤ ꯊꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯀꯣꯛ ꯈꯔ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯤꯕꯨ ꯀꯔꯤ ꯇꯧꯒꯦꯕ ꯅꯨꯄꯤꯗꯨꯅ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯖꯤꯛꯇꯪꯗꯤ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯏ ꯑꯗꯨꯒ ꯃꯥꯅ ꯇꯞꯅ ꯈꯨꯝꯃꯤ ꯃꯥꯗꯤ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯁꯨꯔꯖꯅ ꯑꯩ ꯉꯔꯥꯡꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯑꯩ ꯃꯥꯒ ꯊꯦꯡꯅꯩ ꯑꯩꯅ ꯃꯥꯕꯨ ꯀꯧꯔꯁꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯀꯣꯟꯅꯊꯪꯗ ꯃꯥꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯩꯕꯨ
ꯈꯨꯠ ꯈꯜꯒ ꯀꯧꯔꯛꯄꯗꯒꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯑꯃꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯧ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁ ꯑꯩ ꯀꯩꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯇꯥꯃꯣ ꯁꯨꯔꯖꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯆꯨꯝꯕꯔꯥꯅꯦ ꯃꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯀꯗꯣꯔꯤꯕ ꯍꯣꯏ ꯍꯟꯗꯛ ꯃꯔꯛꯄꯨꯗꯤ ꯃꯥ ꯃꯁꯥ ꯈꯔ ꯉꯝꯗꯕꯅꯤ ꯍꯥꯟꯅꯗꯒꯤ ꯄꯤꯠ ꯄꯤꯠ ꯅꯥꯕꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯗꯤ ꯗꯣꯛꯇꯔꯗꯤ ꯌꯦꯡꯕ ꯅꯠꯇꯦ ꯃꯥꯏꯕꯅ ꯌꯦꯡꯕꯅꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯖꯒꯤ ꯅꯝꯕꯔꯗ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯃꯃꯥꯒꯤ ꯅꯝꯕꯔꯗꯃꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯅꯝꯕꯔꯗ ꯇꯧꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯔꯒ ꯁꯨꯔꯖꯇ ꯇꯥꯍꯜꯂꯝꯃꯤ ꯏꯃꯥ ꯊꯥꯖꯕ ꯂꯩꯕ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯃꯃꯥꯅ ꯈꯨꯝꯃꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯃꯃꯥꯡꯒꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯕꯅꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛꯁꯨ ꯀꯌꯥ ꯆꯥꯗꯦ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯔꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯖ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯃꯥꯅ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡ ꯗꯣꯛꯇꯔꯗ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯣ ꯑꯃꯨꯛꯇ ꯍꯪꯉꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯅꯈꯣꯏꯕꯨ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕ꯭ꯔꯥꯅꯦ ꯃꯃꯥꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯆꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯏꯃꯥ ꯑꯩ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯕꯅꯤ ꯑꯣ ꯐꯔꯦ ꯏꯃꯥ ꯑꯩ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯗꯣ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ ꯁꯨꯔꯖ ꯇꯁꯦꯡꯅꯕ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯁꯨꯔꯖꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯁ ꯃꯈꯣꯏꯒꯤꯗꯣ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯉꯔꯥꯡ ꯎꯔꯤꯕ ꯅꯨꯄꯤꯗꯣ ꯇꯁꯦꯡꯅ ꯊꯥꯖꯅꯤ ꯑꯩꯒ ꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯤꯡꯅ ꯆꯤꯡꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯁꯨꯔꯖꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯅꯤꯠ 5ꯔꯣꯝꯒꯤ ꯇꯨꯡꯗꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯐꯣꯟꯗ ꯔꯤꯡ ꯂꯥꯛꯏ ꯊꯥꯖꯒꯤ ꯐꯣꯇꯣꯁꯨ ꯊꯣꯛꯏ ꯐꯣꯇꯣꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯥꯖꯒꯤ ꯐꯣꯟ ꯂꯥꯛꯏ ꯁꯨꯔꯖꯇꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯉꯥꯏꯈꯣ ꯐꯣꯟꯗꯨ ꯄꯥꯏꯈꯤꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯊꯣꯛꯂꯤꯕ ꯁꯛꯇꯝꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯨꯔꯖꯅ ꯀꯩꯅꯣ ꯑꯁꯤꯕꯨ ꯊꯥꯖꯔꯣ ꯊꯥꯖ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯩꯅꯣ ꯅꯪ ꯊꯥꯖ ꯈꯪꯗ꯭ꯔꯕꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯦ ꯅꯍꯥꯟ ꯂꯥꯛꯑꯝꯃꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯔꯖ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯊꯥꯖꯕ ꯀꯧꯔꯝꯃꯤ ꯊꯥꯖ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯊꯥꯖꯅ ꯈꯨꯝꯃꯤ ꯈꯔꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯃꯣ ꯁꯨꯔꯖꯇꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯗꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯀꯣ ꯑꯩ ꯃꯥꯒꯗꯤ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ ꯀꯥꯟꯗꯨꯅ ꯇꯧꯒꯦ ꯑꯩꯅ ꯁꯨꯝꯅ ꯍꯛꯆꯥꯡ ꯉꯝꯗꯦ ꯀꯩꯗꯧꯏ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯅꯨꯀꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯈꯨꯝꯃꯤ ꯍꯥꯏꯔꯣꯏꯌꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯄꯣꯊꯥꯔꯣ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯜꯂꯝꯃꯤ ꯁꯨꯔꯖꯁꯨ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯣꯛꯂꯝꯗꯦ ꯃꯥꯅ ꯎꯈꯤꯕ ꯊꯥꯖ ꯑꯗꯨꯒ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯊꯥꯖ ꯑꯁꯤꯒꯗꯤ ꯃꯁꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗꯗꯤ ꯁꯨꯔꯖꯅ ꯍꯥꯏꯔꯝꯃꯤ ꯑꯁ ꯑꯕꯦꯝ ꯑꯩ ꯀꯩꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯔꯖ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯁꯨꯔꯖꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯣ ꯉꯛꯏ ꯀꯩꯅꯣ ꯇꯥꯃꯣ ꯁꯨꯔꯖꯁꯤꯕꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯨꯃꯤꯟ ꯂꯩꯍꯧꯔꯝꯃꯤ ꯁꯨꯔꯖ ꯌꯨꯝ ꯌꯧꯔꯛꯂꯦ ꯌꯨꯝ ꯌꯧꯔ ꯐꯥꯎꯕꯗ ꯊꯥꯖꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯤ ꯃꯥꯅ ꯍꯦꯟꯅ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤꯕ ꯒ꯭ꯌꯥꯟ ꯃꯝꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯁꯛ ꯃꯥꯟꯅꯗꯕꯁꯤꯗꯅꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯄꯣꯊꯥꯕ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯁꯨꯔꯖꯀꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯇꯨꯡꯗ
ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯁꯨꯔꯖꯇꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ꯫ ꯏꯆꯥꯅꯨꯄꯥ ꯁꯨꯔꯖꯁꯦ ꯍꯟꯗꯛ ꯆꯍꯤ 15 ꯆꯪꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯃ ꯃꯥꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯝꯈꯤꯕ ꯋꯥ ꯀꯌꯥꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯅꯤꯡꯁꯤꯡꯂꯤ꯫ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯏꯁ, ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯨꯔꯖꯀꯤ ꯃꯔꯥꯏꯕꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯌꯥꯎꯗꯕꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯂꯒ ꯃꯥꯕꯨ ꯅꯤꯖꯈꯤꯕꯅꯤ꯫ ꯃꯥ ꯄꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯃꯊꯪ ꯃꯊꯪ ꯑꯋꯥꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯆꯍꯤ 3 ꯁꯨꯔ ꯐꯥꯎꯕꯗ ꯆꯠꯄ ꯉꯝꯈꯤꯗꯕ ꯏꯆꯥꯅꯤ꯫ ꯃꯥꯒꯤ ꯅꯥꯕ ꯃꯇꯝꯗ ꯂꯩꯗꯤ ꯀꯌꯥ, ꯎꯒꯤ ꯃꯨꯔꯇꯤ ꯀꯌꯥ ꯑꯃ ꯁꯤꯜꯂꯒ ꯃꯥꯒꯤ ꯎꯁꯤꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯃꯁꯥ ꯃꯎ ꯑꯁꯦ ꯏꯐ ꯐꯅ ꯈꯤꯡꯈꯤꯡ ꯂꯥꯎꯅ ꯂꯩꯔꯤꯕ꯫ ꯃꯃꯥꯅ ꯈꯨꯝꯃꯤ, ꯑꯗꯣ ꯑꯔꯣꯏꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯆꯍꯤ 15 ꯐꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕ? ꯃꯄꯥꯅ ꯈꯨꯝꯃꯤ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯃꯁꯥꯗ ꯀꯥꯟꯅꯕ ꯂꯥꯛꯄꯅꯤ, ꯃꯍꯩ ꯄꯤꯔꯛꯄꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯈꯪꯗꯦ, ꯑꯗꯨꯒ ꯁꯤꯕꯥꯏ ꯈꯪꯗꯦ, ꯊꯕꯛ ꯑꯃ ꯊꯥꯕ ꯈꯪꯗꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯅꯤꯗ, ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ꯫ ꯃꯃꯥꯅ ꯈꯨꯝꯃꯤ, ꯑꯗꯣ ꯍꯟꯗꯛꯁꯦ ꯏꯆꯥꯅꯨꯄꯥ ꯁꯨꯔꯖꯀꯤ ꯃꯔꯝꯗ ꯐꯖꯅ ꯌꯦꯡꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ? ꯃꯄꯥꯅ ꯈꯨꯝꯃꯤ, ꯀꯩꯁꯨꯝ ꯇꯧꯔꯛꯏꯕ ꯑꯁꯨꯝꯅ ꯄꯤꯠꯄ ꯌꯦꯡꯕ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ, ꯃꯍꯤ ꯀꯥꯏ ꯌꯦꯡꯕꯁꯦ ꯑꯩ ꯄꯥꯝꯗꯦꯕ꯫ ꯏꯆꯥꯁꯦ ꯀꯩꯁꯨꯝ ꯇꯧꯕ ꯅꯠꯇꯦ, ꯃꯁꯥ ꯃꯎ ꯐꯔꯤ, ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯌꯦꯡꯗꯣꯏꯅꯣ? ꯌꯦꯡꯒꯨꯝꯁꯤ, ꯑꯩ ꯄꯥꯝꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯈꯤꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯁꯨꯔꯖꯇꯤ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯄ ꯅꯠꯇꯦ꯫ ꯃꯃꯥꯟꯅꯕ ꯃꯥꯏꯃꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯇꯣꯡꯂꯒ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏꯃꯨ ꯈꯣꯏꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇꯅꯤ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ ꯏꯔꯨꯖꯅꯕ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯂꯩꯁꯥꯕꯤ ꯈꯔ ꯏꯁꯤꯡ ꯁꯣꯛꯂꯤ꯫ ꯁꯨꯔꯖꯅ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ, ꯏꯁ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯣꯔꯦꯟ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯡꯗ ꯈꯨꯗꯩ ꯑꯁꯤ ꯇꯥꯔꯗꯤ ꯐꯔꯛ ꯇꯥꯕ ꯇꯥꯔꯦꯅꯦ꯫ ꯑꯁ, ꯏꯀꯥꯏꯕꯗ ꯂꯣꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨ ꯌꯦꯡꯅ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯔꯝꯃꯤ꯫ ꯀꯨꯏꯍꯧꯗꯦ, ꯁꯨꯔꯖꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯣ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯆꯥꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯊꯣꯛꯂꯨꯕ ꯀꯥꯟꯗꯗꯤ ꯄꯥꯈꯪ ꯃꯆꯥꯗꯣ ꯃꯥꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯇꯥꯈꯤꯕꯒꯤ ꯆꯤꯡꯈꯠꯄ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯖꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯣ, ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯅꯦ, ꯏꯀꯥꯏꯔꯝꯅꯤꯗ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗꯗꯤ ꯁꯨꯔꯖ ꯒꯥꯔꯤ ꯑꯃꯒ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕ ꯃꯥꯏꯃꯨꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯏꯃꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝꯗꯁꯨ ꯁꯨꯔꯖꯅ ꯃꯥꯏꯃꯨꯗ ꯄꯨꯟꯅ ꯂꯤꯔꯤ꯫ ꯃꯥꯏꯃꯨꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯖꯅ ꯍꯥꯟꯅꯗꯒꯤ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯕꯅꯤꯅ ꯊꯥꯖꯔꯝꯗꯦ꯫ ꯁꯨꯔꯖꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯏꯃꯨ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯩꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯊꯥꯖꯗꯕ ꯇꯧꯒꯅꯨ꯫ ꯃꯥꯏꯃꯨꯅ, ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯈꯪꯂꯦ, ꯊꯥꯖꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯑꯩꯈꯣꯏ ꯁꯥꯏꯈꯣꯏꯗ ꯑꯃꯨꯛ ꯆꯠꯂꯨꯁꯦ, ꯃꯥꯅ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯗꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯁꯨꯔꯖꯅ, ꯑꯁ, ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦꯗ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ, ꯑꯩ ꯇꯁꯦꯡꯅ ꯄꯥꯈꯠꯂꯤ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤ꯫ ꯃꯥꯏꯃꯨꯅ, ꯌꯥꯔꯦꯕ, ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ, ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯀꯣꯂꯦꯖꯇ ꯍꯥꯟꯅ ꯆꯪꯉꯨꯁꯤ, ꯑꯗꯨꯒ ꯍꯟꯈꯤꯕ ꯀꯥꯟ ꯑꯗꯨꯝ ꯆꯠꯂꯁꯤꯀꯣ꯫ ꯁꯨꯔꯖꯁꯨ ꯍꯥꯗꯨꯅ ꯌꯥꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯖ ꯃꯥꯒꯤ ꯃꯁꯥ ꯉꯝꯗꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯇꯦꯛ ꯄꯝꯄꯝꯗ ꯄꯣꯝꯕꯤ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯃꯃꯥꯡꯋꯥꯏ ꯃꯥꯅ ꯈꯔ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 3-4 ꯑꯁꯦ ꯑꯁꯨꯝꯅ ꯇꯧꯈꯤꯗꯕꯅꯤ꯫ ꯍꯟꯗꯛ ꯑꯃꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯃꯥꯏꯕ ꯑꯗꯨ ꯀꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯅ ꯀꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯑꯅꯥꯕꯁꯦ
ꯄꯥꯛꯅ ꯐꯒꯠꯂꯛꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯖꯤꯒꯤ ꯃꯃꯥꯅ ꯃꯥꯏꯕꯗ ꯍꯪꯉꯤ ꯍꯟꯗꯛꯀꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯃꯥꯡꯗ ꯃꯥꯅ ꯅꯥꯈꯤꯕ ꯀꯥꯟꯗꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯄꯣꯝꯗ ꯄꯣꯝꯃꯤ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤ ꯃꯃꯥꯗꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯁꯦ ꯆꯨꯝꯅꯒꯤ ꯃꯤꯆꯝ ꯑꯃꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯗ ꯌꯨꯝ ꯄꯥꯜꯍꯟꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯃꯤꯆꯝ ꯑꯃꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯄꯥꯟꯈꯤꯕ ꯇꯥꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯇꯦꯟꯕ ꯌꯥꯏ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯗꯨ ꯄꯥꯈꯠꯄ ꯍꯦꯟꯕꯅ ꯄꯪꯀꯞꯇ ꯀꯞꯂꯛꯏ ꯃꯆꯤꯟꯗꯒꯤꯁꯨ ꯃꯨꯅꯨꯝ ꯃꯨꯅꯨꯝ ꯁꯣꯜꯂꯦ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩꯅ ꯀꯔꯝꯅ ꯊꯤꯒꯅꯤ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯁꯦ ꯑꯊꯨꯅ ꯊꯤꯅ ꯇꯝꯕꯤꯗꯦꯀꯣ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ ꯐꯪꯂꯛꯀꯅꯤ ꯑꯩꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯗꯣ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯗꯤ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯃꯈꯣꯡ ꯃꯈꯨꯠ ꯃꯇꯦꯛ ꯃꯇꯦꯛ ꯄꯣꯝꯂꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯔꯒ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯃꯥꯏꯕꯗꯨꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯑꯗꯨꯒ ꯁꯨꯔꯖ ꯑꯃꯗꯤ ꯊꯥꯖꯤꯒꯤ ꯄꯨꯟꯁꯤꯗꯅ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ